Miam gidamukta ngasigi topic hepatitis a public health concern haibisudane madudi maroina ngasi World Hepatitis Day gi madugumba numito observe tawi karigino harikanda hepatitis se maroina mingonda naba adugo launaganba su oirakparina swai se section da bayati haibagi phibam dune atopa advance over country singa kharangan khangkiba kharangan khangamina madugi vaccine sing kari sing putokpa awareness maroina masidi launaganbani launa handanaba adagi ngakthuk nanaba karigumba kanda hepatitis makhal yami A B C makhal sing chawren export sing na kaina makata na muhaira khini tobadu maroina karigumba kanda hepatitis makhal khara da haira kanda A nadi naraba tobadu madu khangbada matam changanba hek nabaga khangbai chung phare nadi naraba masada sagon naraga di chatlaba tobadu khangok da bai che khangok da rejection dra kanda di maroina section hogadu section lodramina madu muthang social lakanda hena sathi rakanda khangakoi karigi phibam duni aduga manipur gi oina irang hojik maroina yam kan bamak natrasu madu chap chana loishalle ka haiba phibam du natte wakhanda irang sigi lehori maduna sholamba mami miyam du tara lebanina wakhanda sigumba singching akta sumkhanba aduga manipur gi oina mu kitang thoidu je karai dun rakanda covid ki karigi matang amuk leirure 2020 dwai horakanda adugi hek samdarakpada irang amuk leibanina aikhoida naba khopase tangai phadrakanda sathirakanda hospital da kaida chatpa aduga maroina karigumba kanda a khangdi khangba aikhoina salauna yengbada khangbudi nataba aduga khangdragasu karigumba miyoibada maduna nara agadi natragana atopada longnar agadi yam sathibadi oiganba singse aikhoigi koksidagi haidokiba aduna ngasi aikhoina masi pusanjari se kenwa ragan matang chana World Hepatitis Day gi numit oibanina hepatitis se karino khangousi aduga nare haiduna su ninghanaba yade narba singdo karmain tawduna phagani atopadana kamai longna haloi kamai longna kamai lo haloi doge habigi karigi swaisi se kheloksi haiba number morakanda ngasi gi topic se pusanjabane Yang punamaku Sharatchandra Sharma impact news ki manung na taram uksari aduga ngasi ki manung na si lension video guest singdi agi thang phambiri basi Dr. Rosie Rajkumari State Nodel Officer National Viral Hepatitis Control Program ne ihan Dr. Rosie utaram uksari aduga Dr. Rosie ki oide lension video basi Dr. K.H. Lokeswar Medical Superintendent JNIMS Hospital ne ai tamo Lokeswar utaram uksari aduga tamo Lokeswar ki oida agi ne yat thang phambiri basi RK Nalinikanta President kon ne ai marup Nalinikanta basu taram noksari yanan base Dr. Rosie da laktingai da aina tamo Lokeswar as a hospital JNIMS state ko hospital ne aduga ana wasing kari sing hai kanda ana wasing yam lakpa mun to bunina swai da hospital da lerakpagi kari gi swai gi tenure experience da hepatitis B hai kanda aikoi isam samba hadi common citizen namana common public na kamain lawi aduga kari gumaka hospital da kaida lakpa kanda masasi anabadi puti pukhalaba hepatitis C sek tokthopagi chanabi leiribra khangtokpagi karigumba khanga kana anabadi maramamgi lakpa aduga hepatitis C karigi matang semu mi duda naramagadi kari sentron paikhale public tana masi kayam kina natragana kayam gyan tana location yam phaje ko ngasi ai akogi impact review tabi liba mayam da su aina si matang da yam phajaba question si akoi mayam lui puna khangmina si ngasi gi World Hepatitis Day gi khudong sa ba si lauraga so mi akoi hospital da any disease laina kuningi lai hu lak pi ai kok chi pa lak pi ai gyan mang bi ai stroke lak pi ai heart attack anything disease lak pu matam si da as a mandatorily or as a routine oina mahaki picture sida akoi history gumba leiba adigi kari gumba chingnaba leiba mayam singsi akoi loina ba test tawi tawu marak sida hepatitis B or C or A E mayam akoi hepatitis makal manga leibse masi akoi usually detect taw da akoi investigate tawi maram ni keno da akoi gi global scenario da prithvi gi world gi akoi manipur gi dana tana undetected oiba khangdaba chronic oiba maram bi sa phongdaba anaba manung da di carry to leiba si yam ba
मरमदी कईगिनो है दंग सगी मिट नापू कादना लायन खलसी अदुदी लिवर नारे सि मी खंगे अदुबु नतना ई ओ हेक लापो खुदम मोइना अदेदी खोंगाम ई यावरे हेबगुम्बा ज्ञान मांगबा चोरुंग गुम तौबा मागी सिम्टोम सिदी लिवर याम थेंगना नाबगी खुदम ममदी ओइबा अदुबु महाक सिदी हानदी मागी हेपाटाइटिस बी ए सी नाइ हेबसिदी खंगजदबा अदुबु मपोट मयाम सिंगसी यामना तोइना थेंगने अखोइदा अदुगा मैंडेटरीली अखोइना टेस्ट तौर मतुंगदा करिगुमा मोइसे फंगगदी अखोइ फर्दर इन्वेस्टिगेशन तौबी अखोइ लाइबक फबना अखोइ मणिपुरदा अखोइ नेशनल वायरल हेपेटाइटिस कंट्रोल प्रोग्राम की मखाद पन्नमदा अखोइ लेबोरेटरी सपोर्ट हाइदी इन्वेस्टिगेशन की सपोर्ट ट्रीटमेंट की सपोर्ट सी लोइन लेबनिना अखोइ वे फॉरवर्ड अखोइ 2019 दगी अखोइ मसी अखोइ रोजिनसु हाइबिरानी अखोइ नेशनल प्रोग्राम में रोल आउट तौरबनिना मसी अखोइ की कंपलसरी डिटेक्ट तौनब होनरे अमसु डायग्नोस तौरे मतम जाना कोई डायग्नोस तौ मतमदा अखोइना सेकेंड काउंसलिंग तौरनी करम रूट की लाई करमाई लाई सिगुम मयाम सिमा अखोइना मु नैनरे अदुगा ट्रीटमेंट सु दुम अखोइना ऑफर तौई अदुगा मरमदी कइगिनोदा माक मतोंदा नते ना दोरिस अखोइना जे अमु चेक्शन दोइसिना माका लेमिनेबा फैमिली दा कमाई चकनी मागा लेमिनेरिबा मागा तिनरिबा करिगुम चिंजाक रक तिनरिबा कोट मयाम दो अदुदम करमाई चलोइदगी हाइबगी सेकेंडरी एडवाइस अमु संगिबा प्रिवेंशन की पार्ट सिदा अदुनी मसी यामरोइबा सोमना कंदा अमा अतोप अमदन मिरोन बिलाकबा मिरोन में ममा से हेपेटाइटिस बी नारे और सुगंग खंगदे लेट स्टेज नोंग फाउस इन्वेस्टिगेशन तौदना चेकअप तौदना अथाप खुंगंगदगी खंगजदब मी लाई खुदक्ता नुंगदांगदा अंगांग जी अंगांग उनगदबी लाएन खलसी सिगुम मतम सिदि अखोइ सिचुएशन जि खलुरे मरमदि हाना खंगगा लादि लाइरे खंगदना लाकदोरिनि पोछि अखोइ उजिकि सर हाइबिबा याम फजबा खंगदना लाकदोरिनि अदुगुम ममा दुदि अखोइ खुदक टेस्ट तौबगी खुदोंजाबसु लई अदुगा मचा पुकदो मचा दुदि मासी पॉजिटिव ओइरेना खल्लगा अखोइना मागी सेक्शन थरांग लोइना लौरकने सिगुम पोछि लेदि हुजि वे फॉरवर्ड याम फजना चली अदुगा हेपेटाइटिस ना नारक मी सिम्टोम है मागी खुदम लाइना से पुथोक्तबनिना लोटलगे इनुंग चेलगा लेबदो मदुनी अखोइ पृथ्वी दा ख्वाइदगी वारगा मयाम से अवेयरनेस पुरकना बकन होनादिसी ओके मरोइना डॉक्टर लोकेशन थंबिरे से स्वाइदने हॉस्पिटल दा पुकले आइगिदी मिरोन बिगी आंगांग उनना पुकचरकपनी टेस्ट से मखल जाजा हाइजले गाइसे तुम हाइदो ब्लेम जाबै से सम नारे कांदा बदु तौदी तंगाई फदबगी तौरिने मरोइना कइनो हारे कांदा नारंबोर सु खंगदोबा अदुगा लो आदि अमदा अमदा लौगिदनबगी पोतुनि सेक्शन दति यादे अदुना सोमदो ऑपरेशन तोरपा नॉर्मल की करी की पार्ट पोइना पीग्रदि फरे अदुगा सिजेरियन की करी वाफम लाकांददि अदु आइदो रिस्क फैक्टर अम लेबनिना अमसो अमसो सोइदनबगी पाइखलकपनि अदु आइदुनि पेशेंट पार्टीना डॉक्टर शंकर सिंह हॉस्पिटल ने हाइरप कांदा कोऑपरेशन पिबियो वाखन फतबा नुवाइतबा अदुगा थेंगदहनबगी मोंग चटपिनु हाइबियो फमचिनि डॉक्टर रोजे ने खंगदोने मे केदि हंदक की चही सिमरोन हेपेटाइटिस की डे की केनो से थीम से इट इज टाइम फॉर एक्शन हाइबम कन हाइरे मसीगी आइडिया से कराइदनो समोय कराइदनो मा इनखनबदा ग्लोबली मस्वाई की थबक से पाइखतपदा खर थिनथरे का हाइबगी ममी मताबदगी इट इज टाइम फॉर एक्शन गाइन लौरपै फिबम दुरा अदुगा कोइगी मणिपुर की कंटेक्स्ट येंगप कांदा मरोइना अतैददी अदुबुदी कोन होरन कनोदमु कनोदसु खर शेयर तौजरके HIV दगी हुजिसे हेपेटाइटिस की करी की पोषण हेना संदोप थुगलपै करी फिवम लापनिना कयम कंसर्न होरे मणिपुर की ओइना कंटेक्ट जेंग बकांदा मणिपुर HIV करी सु डॉक्टर रोजिन हेना खुमांग चाउसन थेंगनबिरमनिना स्वाइदा अनिमक सी हैंडल तौरपै से कयम चैलेंजेस ओइदोरी गेसनी प्लीज गो चुमी अवगी गसी HIV हाइरिबा प्रोग्राम सिगा अदगी वायरल हेपेटाइटिस की अखोइना लेजरिबा नेशनल वायरल हेपेटाइटिस कंट्रोल प्रोग्राम सिगा ऑलवेज कंपैरिजन अमा तवे मसिगी मतंगदा इन हाइजनिंग बसे हजिक चुमी अखोगी HIV का वायरल हेपेटाइटिस का प्रोग्राम अनी से पुन्ना हे चमिनरी हजिक समना हारगा अखोगी हेपेटाइटिस की ओइनादी मेन पावर से अखोगी एड्स कंट्रोल ऑर्गेनाइजेशन से सिदगी ओइना अखोइना अयाम्बा सपोर्ट लौजे हाइजरिबा मोइगिदी फुल फ्लेजेड HR से हानदी हाउना लेरमे मखोगी मखादा अखोगी TI NGOs में हम सिमसु लेजरमे हाइबा अराउंड 54 TI NGOs whereas अखोगी TI दोना NGO अमतगा सन्नजदे हाइबा अदो सिगी मतांग सिनी कोलैबोरेशन एंड कोऑर्डिनेशन की मतांग दा लक्सरी से असमाइन तौदना अखोई मोइगा अखोइगा पुल्लगसु अखोई हजे हजे अदुम टेस्टिंग न चिंगबसिंग स्क्रीनिंग से तौजरी
tauba kanda tatana phangba pauni madudi HIV di phangdre id yamna less toina phange whereas hepatitis B amadi C sina always wangna phange haidana sigi maram su lai ai masigi maram se mayamda ngasigi sigumba platform se lauraga emutang sengdok chaningi madudi comparison yes comparison to by se hauna sani adubu mase sida akoina akwai di program se roll out to se in the year 2018 aduga launch to be say by the Ministry of Health and Family Welfare Government of India aduga program se akwai kaino countries da akwai roll out to sina 2019 dagin hariba numit asi 28 July 2019 ngasi gi numit asigi ko 19 da tawzakibani aduga amarom akoina HIV de yeng batargadi modi 2019 try digi program se hawgre aduga free ART hidak si 2004 onwards degi hawgre haiba aduna hidak charga asagi HIV si phanba ngamba mahi cure to ngamdraga su hidak chora charga suppress tawraga thamba ama oibanina mi singsi 2000 sagi hai 4 is charpa mi singsina magi virus asi magi chang se suppress tawrabanina aduna masi curative so ni preventive so ni in a way ko aduga akhoi gi 2019 se sidagi dane ba hepatitis C gi hidak pizaba hori se roll out aduga maram di phase mena da hobanina akhoi gi program se aduga 2021 gi sidagi ni akhoi na hepatitis B gi amuk treatment hausari se aduna nasagi hidak charga hanadi khangaga su hidak chaba ngamdabdi mayamna costly oibidagi mising ase asagi mahik se adum yauna sigiba nagiba kaya amasu leikhre aduga hojikti hidak pira kansa haugatpada ngairibna samnarga moida leiba mahik se suppress to ngamdri hairiba ko aduga HIV gi oinadi suppress tawraga leirabani na sagi sharing of syringes tagi chap mane mako any route of transmission sharing of syringes tagi launari ba potse HIV gi di mahik tu magi blood to the virus load se am hantarabani na chances of infection to others is also becoming very less aduga akoye HIV akoye hepatitis B amadi C gi di viral load se yamna leiri haiba suppress tawdribani na hida lantak chadriba midagi di hairiba akoye needle syringe sharing to bakanda virus to akoye amount yamna toraga mingun da changi ba yai heba maram asina akoye asigi ama leire aduga yes program asi horakpada ngairi banina mi singsina khar aware oibadi wali adumak nani ngasi ma khoina suma pharmacy da mayamda viral hepatitis ki matangda khanganing ba se world hepatitis day sigi numera si mayamda aware ohena ba like how it is being transmitted from one person to other how it can be prevented haidana taunana bagi damakta ngasigi asimba numera se yamna akoina kai haita yam important webti amani haina lawse asina aina thamjani okay ada ai khara mu plus to ko do 8 to ko do sina maroina hepatitis se khoi sum common na sum taawda ABC chwai chima dum tai ko makhal tawon location thambi budana manga haiba aduga manipur gi oina yengkan de chwai de atai du ke thengnate haira kanda karamba makhal na hena manipur da thengnari no chine hepatitis A B C D E manga sida hepatitis akoina A B C D E haidana makhan manga leise mase India gi oina di B C thoidungna phangdi haina thambiri adubu akoi gi hairiba mayamna kinari base B and C asine ba ko maramdi madi akoi gi naraba mi singsina kaigumba chahi liksang sina chronic oi gi ba yai haijariba maram masina kinai aduga A and E hairiba asina akoi gi matam gi akoi na ngai angang jaundice story haidi nare ni kai angang da nagan ba epidemic form da lakan ba aduga akoi gi matam gi ko epidemic tholpa dumaina lisang sin hekta nadan leibu oide aduga moidi kharan naramaga e ga e ga se kharan naramaga moidi adum phajagi harba aduga coming to B and C Manipur da hoje karamane henbagi hargadi B ga C ga se yengnabada C sine hele haijariba aduga ma si karigi damakta worldwide oina B sine heli nabase India gi oina su B ne heli nabase adubu northeastern states aduga drug users amna leibu mafam sidadi C asina B dagi hengaleba ko sumain tawna northeastern state di akoi C sine heli sigi main reason di sharing of syringes among the injecting drug users se sina maram oire haraga hairiba mahi ase amadai amada sandupani haina ai thamjaki okay adwai matang du maroina akoi gi spread aduga transmit to haira kan di
syringe du share tawdradi amadagi ama launabagi Yes. adumadi pura nil zero oire Yes, okay 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 thank you mathang nong lak sake Nalinikanta maroina huji haibiri che drug user da hena hepatitis C hepatitis ki world hepatitis D ni tawdu world hepatitis D haira kan da makal mangani makal manga seida atopa india gi gayo yeng kan da di B C adum khara wang haibni aduga Manipur go yeng kan da di C khara hena wang le thokre le thoi maram se horen amuk su lakpudi ai tawdu chorau pama ni sum kangja bada drug user gi maroina khoina HIV AIDS kaina matam ma kanna pamda maming sakhalakpa masing yam khalakpa kai adwai gi area am dei thorom adwai gi da drug syringe sharing gi kari gi thaba khar le ro mane hep c hena vulnerable oibe area duni kanta maroina soida drug user gi matang in lakcheri se drug chaba adagi drug saru badagi lisang china charakpa kari gumba kanda HIV HIV positive oihoraga su ART kari sing tholopani suppress torokanda yam normal life am dum litti toba adu ai du su HIV du suppress torga lekhre tobodu hep sinamu another headache amu ohenbra kari gumba kanda drug user sing se hujiki oina rehab ta kai da thamok kanda swai da punna haitai hep sigi kari gi swai se hilo da ya da bagi tanja ma leibse hujik sudum leiribra hujik leiriba hujik sinariba drug sing sina syringe sharing oidarbanina adumuki pibum dudi oidabra haidi yam kidingai di oidabra hanagi drug user syringe sharing toromba HIV positive oigiba moida hep c hena vulnerable oibase adugi category dudang oirabra hoji drug chaba drug makhandi khanar manen kaliko moi sangdesu masigi khudong thiba se mai uningai adum oibra si yang wajaiga adu hoji hangiriba wahang dudaina keno thamjaningi se ko drug user kogi asagi WHO na people who are at the risk of hepatitis C and B infection sida people who inject drug as the makok thang na yaure and hariba pose koi gi Manipur gi context so hana syringe share yamna tawramaga hojikna tawdre haibu di ai gi oiba wakalon di Manipur Status Control Society gi makada Nodel syringe exchange program tawraga so situation na yada dana sagi sep syringe season na ba phangdabadagi still sharing mayamama tawbadagi dum sab manana mamangda leiramba kenose hepatitis C gi prevalence hojik so I thoina handadabraina ningi maramdi aina si no haijari se kon yan hana hepatitis C gi thabak tawba haurakpasida khoina official sum kenogi bureaucracy keno unaru is the hangakpadum yaugeva aidi kenonda what is the disease burden and matamdu da khoi khumba ngamdeba data leitamena maduna motivate tawraga khoigi hojik hantakta retire tawgiba health ki director tamo sasi gi guidance makhada mana matamdu da public health joint director in apai disease burden se understand tawna study ma 2014 the district mapan lagi 1029 blood sample khongwa laga yengge ba ko haije 16 district khaidok 14 dani madu da 48% leba adugi matung sum chathara ga 2018 da so mo ethical clearance ka lauraga asagi public kesenga tawraga data asigi authenticity se leina ba Dr. Romeo gi guidance makada another study samamu 2018 da taweba RIMS ka kano tawraga madada su piwit singi marakta prevalence 43% leba amadana 48 niko adu hojikna madam Rosie hoigi miyang makada moina testing kit na chingba adagi di atay atopa mayamama support tawraga akoina mobile outreach camp singsilli akoina target tawrise general population yaude drug treatment centers sing da salaga drug user da ngakta tawri ne ko 2014 da ma laigre 18 da ma hojik si akoina sathari je every camp dum 40 to 50% ki sangda dum positivity rate dum thengna ba which clearly indicate that asagi hepatitis C na hena soholiba population se nogi injecting drug user population se dum hana digi oibadana hojik dum oidi haiba simadi akoina haugiba sahi tara musida thengnarakpa keno no do experience to the yam line dum still another positivity rate among people who inject drug on hepatitis C is still high iduma ai haijening okay han barong idam thank you still maram di section ba mathau tai kari gum kan da hojikti khare hena khangnarabne maroina mayam se punna khangnarabnina syringe ki kari gi sharing to way wafam se injecting drug user swai da
kuina adi yam kuina HIV/AIDS ki kedi swai tegi khara adum section ba khara adum gyan tamina ba hair pukanda kara wai noma kau kok thokpa ngaktangi apam batuna mang tharakanda section ka dobo singdu kau kok thokpai phiam dune koina haijena kok thukum si section si ai haibaduna amani but ai ngundagi ana harak pukanda mayam singse punsi se khara tangna yamna value leina khanba ai punsi du value ina khalagati atopugi punsi du gi value du tum khang doine adu orgati section bai se mang thara kadoini tawlo keso break se lotringi daina lakchaningam base chahi round board ngasi dagi chahi ain khanbada manga tara manga mamang worom dong male club ki kari gi khuthang da mayap ka palaga hepatitis ki injection kapani raina topa thoklo kainga topa dum tawki bako madugumba campaign sing te hojikti mu club ki kari khuthang da tobudi udi udaba aduga madu tawgidrisi madu paikhatpaduna kamai paikhatpajano madu paikhatrisina kaido budai paikhatabjano haidi ire letren paikhatabajala natragana maram amdi soilen ngonen khale adu ai dum tang han thambip tai thambiragadi yam phajai adu pura anadi madugi ground dadi yam kana haibadi ngamle maram di da that was madu government ki policy Tengdi tena wi madu maru ina koi kon ki parties yawi so many people maram di da mayam sina hujiki burden of the hepatitis C madu ina inga sagi hajari singje kun ngasi khanani viral hepatitis ni ko viral hepatitis which is basically chronic sagi koi Rosie habi ba chronic haise chronic haise samdam nang haise just point ani kadang so it become clear chronic haise kai no da any viral hepatitis C A B C D E C marak sida ai haksang da sangraga maton mangsagi ba group ma that will just go off maduna kari toge don acute oina nar ma chachakre koi laina si acute have si kari bu ko ga tha ohum bhau kari mai amana sum laina maga mangraba adu di acute oire kari gumba tha ohum di sum hene sum chakraba adu di ko chronic aduna chronic group da la kadoi se hepatitis B hebam ga C hebam ga sina yamna kwai di common oire number 1 adu khwai maru ori di laibak thirina akoina mu ko ji khangmangam deba kaigino B hebasi acute ki phase ngasagi lai hung tawda lu tang se tana mit na pu kan taw kudam ji acute hepatitis ki ne ba singa chai angang da or lekai da or somewhere da injang na pi cha ro phatau tu cha ro kan da maja de hing tong ma cha ra kan da or epidemic thopu madam de ising ichau ma tung da to ji hepatitis E gumma na oye ba madu di matu mangi ne ba mit na pu ka ba ni khudak da khange doctor du chatoi ne na pu ka re na chatoi ni whereas si B C C D se mit na pu ka ba se pak thok ta adun manung da sub optimal ang mani sub clinical hai tare adun changi ba ni na mayam si leiba aduna aikoina hojiki sida pandam ani lei karamana vaccine ka pa phai hai sina hojik udam haijabada hepatitis A hebam ga hepatitis B si vaccine ka pa phai adun matam du akoina khangri ba pot ama yes ai mogi mayam du bu de ko decry to bu yade public ta law thoi law hepatitis test to thopiu to karigumba negative oram ta gi vaccine ka si haibasi mass campaign ba madu chu effort amane ba matam du da khali si kaino da vaccine ka pa safe oire hepatitis B dagi di C gi di laitri ko B di safe oire B gumba yam sathi ba India gi di 40 million gumba na le yam na yam chong na ba adu global scenario the series hepatitis B ne ni ne adu da daga di karimaram gi da makta masi kap tho oi do no na think tank kharana mayam da club tor NGO mayam tor thoro noi mayam test tor si karimu negative oi ka phasi hebgi pandam yam phajab positive approach but mogi response was not very yam na na satisfactory oi gi de kari gi no Manipur yam sati hepatitis B C next to HIV stigma le hepatitis B na ba mi se ku ingonda lekai da stigmatized to discriminate to aduna people di turn out yam what aduna there was also one factor aduna ne akoina asigi targeting approach is something aduna ne hojik think mayam si karamai changje karamai na tawraga toksige haibagi aim si da lagna bane aduga madu mutu phatti habadi nate but persistently to viva oiragadi adu dum phayena khalli aduga national program da su vaccine ji kamna nabagi di plan di le okay